ꯍꯧꯖꯤꯛꯄꯨ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯃꯇꯝꯂꯣ ꯍꯥ ꯄꯨꯡ 4 ꯇꯥꯈꯤꯗꯣꯔꯦ ꯀꯣꯂꯦꯖꯕꯨ ꯄꯨꯡ 2ꯗ ꯂꯣꯏ ꯍꯥꯏꯗꯥꯏꯅꯦ ꯄꯥꯕꯨꯡ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯅꯦꯅ ꯁꯨꯝ ꯊꯧꯊꯔꯨꯔꯒꯅꯦ ꯅꯝꯕꯣꯜ ꯕꯖꯥꯔ ꯑꯣꯏ ꯂꯩꯔꯝꯕ ꯋꯥꯅꯤ ꯄꯥꯕꯨꯡ ꯑꯗꯩ ꯑꯃꯨꯛ ꯊꯧꯒꯠꯂꯛꯏꯅꯦꯃꯤ ꯑꯗꯨꯒ ꯊꯦꯡꯗꯣꯛꯈꯤ ꯋꯥꯅꯤ ꯅꯆꯤꯟ ꯊꯤꯅꯨ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯅꯌꯨꯝꯕꯨ ꯅꯝꯕꯣꯜ ꯇꯥꯅ ꯊꯧꯗꯣꯔꯨꯏ ꯀꯥꯏꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯌꯨꯅꯤꯐꯣꯔꯝꯁꯨ ꯁꯦꯠꯇꯦꯗ ꯀꯩꯗꯧꯔꯒꯦ ꯌꯥꯝꯕꯣ ꯃꯤ ꯑꯉꯥꯡ ꯀꯣꯂꯦꯖ ꯀꯨꯝꯃꯛꯄꯗ ꯉꯥꯏꯔꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ ꯂꯩꯀꯥꯏ ꯇꯥꯔꯒ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯉꯥꯡꯍꯜꯂꯣꯏ ꯃꯥ ꯉꯥꯡꯍꯜꯂꯣ ꯍꯌꯦꯡ ꯆꯤꯠꯇꯩꯗꯤ ꯁꯨꯇꯤ ꯂꯣꯏꯔꯅꯤꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯨ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯐꯥꯎ ꯎꯁꯤꯠꯇ꯭ꯔꯦꯗꯅ ꯍꯥ ꯅꯪꯅ ꯀꯪꯈꯠꯇꯅ ꯐꯖꯔꯦꯕ ꯍꯥ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗ꯭ꯔꯦ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯆꯥꯁꯦ ꯄꯔꯤꯈꯥ ꯈꯔ ꯐꯦꯜ ꯑꯣꯏꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯒꯨꯂꯤ ꯐꯥꯎꯗꯤ ꯆꯥꯗꯦꯗꯅ ꯃꯥ ꯏꯃꯥꯏꯗꯨꯕꯨ ꯑꯩ ꯊꯥꯒꯠꯂꯤꯔꯣ ꯁꯤꯊꯩꯔꯣ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯩ ꯑꯃꯨꯛꯇ ꯉꯥꯡꯈꯤꯒꯦ ꯃꯆꯥꯅꯨꯄꯥꯁꯤꯅ ꯒꯦꯠꯇ ꯄꯩꯔꯦ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯤ ꯑꯣꯏꯗ ꯂꯩꯔꯦ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯤ ꯁꯣꯅꯣ ꯐꯣꯅꯣ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯕꯁꯤꯕꯣ ꯏꯁꯣꯔ ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯁꯥꯎꯔꯛꯑꯒꯦ ꯏꯊꯟꯅ ꯀꯧꯔꯤꯁꯤ ꯃꯦꯠꯈꯥꯏꯔꯛꯀꯦ 시부 아이나로 나사 나탄다 거리 멜리두부 시로이더라 이봐 너희네 이 복비라디네 탕다와 ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯑꯗꯨꯗ ꯆꯠꯅꯔꯤꯁꯦ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯌꯥꯅꯕ ꯆꯠꯄ ꯇꯥꯕ꯭ꯔꯣ ꯃꯁꯥꯅ ꯇꯥꯕꯅꯦ ꯑꯩꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯄꯣꯛꯄ꯭ꯔꯣ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯑꯩꯕꯨ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯄꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩ ꯁꯦꯕꯥ ꯇꯧ ꯇꯥꯕ ꯑꯩꯕꯨ ꯄꯦꯜꯍꯟ ꯇꯥꯕ ꯆꯨꯝꯗ꯭ꯔꯥ 이자나 하이리샤 ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯑꯉꯥꯡ ꯌꯥꯎꯗꯣꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯆꯥꯅꯤꯡꯕ ꯄꯤꯖꯗꯅ ꯑꯦꯄꯜꯒ ꯄꯤꯖꯗꯅ ꯅꯆꯥꯅꯨꯄꯥꯁꯤꯕꯨ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯄꯣꯛꯈꯤꯕ ꯅꯠꯇ꯭ꯔ ꯌꯥꯝꯕꯨ ꯋꯦ ꯑꯩꯕꯨ ꯅꯕꯥꯅꯤꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯔꯤꯁꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯃꯤꯁꯇꯦꯛ ꯉꯥꯛꯇꯅꯤ ꯐꯥꯔꯁ ꯃꯤꯁꯇꯦꯛ ꯅꯪꯒ ꯂꯨꯍꯣꯡꯉꯨꯕ ꯁꯦꯀꯦꯟ ꯃꯤꯁꯇꯦꯛ ꯁꯛ ꯐꯖꯕ ꯑꯁꯤ ꯄꯣꯛꯎꯕ ꯊꯥꯔ ꯃꯤꯁꯇꯦꯛ ꯑꯉꯥꯡ ꯁꯦꯝꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁꯨꯝ ꯀꯪꯈꯠꯇꯅ ꯊꯝꯕ ꯃꯄꯥ ꯍꯥꯏꯕꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯅꯤ ꯑꯉꯥꯡ ꯂꯣꯏꯅꯔꯤꯕꯗꯤ ꯃꯃꯥꯒꯅꯤ ꯃꯃꯥꯅ ꯃꯆꯥ ꯁꯦꯝꯕ ꯇꯥꯕꯅꯤ ꯑꯗꯨꯅꯕꯨ ꯃꯃꯥ ꯂꯩꯕꯥꯛ ꯍꯥꯏꯅꯔꯤꯕꯅꯤ ꯌꯥꯝꯕꯨꯡꯁꯨꯅꯦ ꯃꯤꯅ ꯌꯥꯝ ꯉꯥꯡꯅꯔꯝꯃꯤ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯑꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯋꯥ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯡꯕꯁꯦ ꯌꯥꯝꯕꯨꯡ ꯑꯣꯏꯔꯝꯒꯅꯦꯅ ꯅꯣꯡꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ ꯑꯃꯅ ꯋꯥꯍꯩ 2,400 ꯉꯥꯡꯕꯁꯦ ꯌꯥꯝꯕꯨꯡꯗꯤ ꯌꯥꯝ ꯍꯦꯜꯂꯕꯅꯦꯕ ꯑꯩꯅꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯗꯕꯤꯗꯅꯦ ꯇꯨꯝꯅ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯑꯗꯤꯅꯦ ꯅꯪ ꯄꯣꯝꯅꯤꯀꯣ ꯅꯪ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯁꯤꯐꯥꯏꯅꯤꯅꯦꯍꯦ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯄꯨꯟꯁꯤꯒꯤ ꯑꯆꯨꯝꯕ ꯃꯆꯦꯠ ꯑꯝꯇ ꯇꯧꯔꯛꯇ꯭ꯔꯕ ꯉꯥꯛꯇꯅꯤꯍꯦ ꯅꯪ ꯊꯥꯖꯤꯜꯂꯛꯇꯅ ꯅꯪ 얘라 불안함에도 똥똥 타박두고 애원데 핵독설라더나 나갈랭기 시바이부 미나 끼나봐 두마이나 마니폴기 시바이제 하르 끼나봐 이완 답도 빠무이 탐잘로 에이 마시 낭 마망시드네 아이나 람나 레유그네나 가장 루나 떠오게 떠보세 야루이 도리네거 낭이 탁가게 하리라 야래 그도록게 니빛 레이나 럭부지더네 이사이붕어 이사디 민 우버 라인이도 이빠는 빰자나 포크라바 이사는 하이비 야부타바니 까이노 이렇고 뭐 필름 나모 이걸 야! 빠봉!